Ngashinumida waram phongkiba tongan Manipuri siphongsing amasung thokiba thawdo wathoksingdagi maroibi ipausing miyamna thamjari hanbada Manipur thoklibi isauna mapham lising ahunga saniga humdraga mangada ising thumjinkhre miyoi lising ahunga sani panga ani isaugi awaba mayukna badana tana miyoi ani asu apan nangkhibaga loinana yum sani panga marfuga mangamukna ama ata thokre Nong leptana subana maram oiraga haujik lamdam asigi mapham kaya sieliba turelgi torawan kaiba madi ising pathorakpana maram oiraga mapham kaya ising isaugi awaba mayunari ngarang Imphal turelgi mapham ahumda torawan kaikhiba madi mapham kharadana ising pathorakpana maram oiraga Imphal East District ki mapham singda yum kai amadi lambi kya ising thumjinkhriba to haujik su adumak ising thumjinduna lagi Haujik tuan mapham tarukta relief camp amadi mapham anida medical relief camp sing hangdoktuna miyamna khudongchaba piri lenga ki maikedi gi official oina tholakhiba report matungina ngarang phawba isau sina maram oiduna mapham lising hunga saniga humdraga mangari ising thumjin bagaloina miyoi lising hunga sani panga ani isau gi awaba mengari ising isau na maram oiduna miyoi ani aso apanang khibagaloina yum sani panga marfuga mangamuna ama ata thokre yum na yokpa sasan humfuga mari sikhibagaloina isau na maram oiduna mayum dagi thokpa ngamdana leiram khiba miyoi satreka kun mateng pangduna puthorakre Haujik power isau sina low hectare 0.2 thumjinkhre infrastructure taraga mathoi ama ata thokibaga loinana mapham taraga nithoida landslide thoki hari Manipur lenga ki mekedi isau mayukna bamadi awab taraba singi mating pamgi thabak sathari local MLA singa district administration singa tanaraga awab taraba singi laifam amadi sana thaknaba potlam phanganbegi thabak sathabaga loinana district singi medical officer singa su isauna awaba mayuknari ba mapham singda sangshinduna hidak langtak phangnabegi thabak makhadana sathari SDRF Security Force Red Cross Arambai Tingol gi thaumi singamadi laikai gi miyamna su isau si thengnana bamadi miyam gi mateng pangba leptri ngasi nong leptna su khibana maram oiraga Imphal East ki isau mayuknari ba mapham singda lairiba miyam hena awaba mayunari Hengang kendra gi mapham khrada turel gi ising nauna pathorakpadagi ngasi mapham khra ising thumjinkhre kongba turel maril su imai wong khalakpadagi mapham khrada ising pathopa horakpadagi miyamna tuan pambai ising sizinaduna ising sangandana bohonari ising chokholak pawsina maram oiduna khudong thiba thawdok sing thoktana ba miyamna kongba thong sarok sintawba thingjinkhre Imphal turel maril gi singjamai oinam thingelamadi wongoi manaki oinam songmumda ising pathorakpa yana lai Lilong maikaidi gi oina lilong ata khongda laphom kya ising thumjinkhre haujik nambol maikaidi ising thumjin ba horak lahari nambol khabi phawduna sieliba turel gi mapham khra ising pathok yauri ngairang bam amadi makal gi mapham singda turel torban kairak yana leibadigi miyamna mikup na hom singna leinari senapati urkul tamenglong champurno ne amadi kangpokpi district su ising isau gi awaba mapham adugi miyamna haujik mayunari Zeribam district ki oina barak turel gi ising imai hong khalakpana turel mapal nakna leba yum sing hongdokna khre ngasi yu khanghauduna dulai thabi dam gi gate ahum kairakpadigi iril turel da ising imai hong khalakre Porampat leba Jenims ki gate yauna hospital gi campus manung ising thomjin manatara ward sing ising sangba hore masina ana leng da yamna sauna apan ba pibedigi hana operation daunaba matam leplam ba du yethokre hospital asida khudaki oiba ana leng gi thabak su mapana pangthokna ba Jenims ki MS na iba sirol thoktuna khankhre isa osina Porampat leriba DDK Imphal gi office complex yauna akoiba mapham sing ising thomjin kibana thabak tawbur khudong cha da ba hujik mayonari kunung mamang da leiba AIR Imphal gi office complex manung ising thumjin kibana haujik tangai padana radio gi program sing mayang Imphal radio station digi pangthuk lehari ngarang digi ngasi na district khada nongsubugi sangyam na hanthana sukhi ngase pung tara phawda kakpokpida 7.00 mm cycle da 12.00 mm Litan da 9.00 mm Lamphel da 9.00 Rasbogon da 8.00 mm madi Ziribam da 85.00 mm gi sang na nongsukhi nongsubugi sang hantarabas Imphal manung phawdunu selibu turel sing yona maru eba turel sing isaw thokpa yabagi sang na ising seli ngarang dagi sunga sina turel sing gi imai wong khalakri ngase pung tara phawd Imphal turel gi oina minu thong da 7.88 meter lilong thong da 7.83 iril turel gi oina iril bung thong da 789.850 nambol turel gi oina 783.250 Thawal turel gi oina 776.075 Manipur river gi oina ithai thongda 768.800 meter yang sinki ising isau sigi dam lokholak busiksin thorang oina ithai amadi Imphal Beris ki oina dam gi satar manga gi manungda
4 hangdoktuna loinana shutter gate mangana ising thingduna thamli loinana regulator thingjinbaga loinana thawal beres ki oina shutter gate ahum hangdokre hari amarumdana lakadoriba numit mari ni asita manipur gi mafam ayamada akha arauga loinana akan manong subu yabagi phibamda lairi lakadoriba numit mari ni asita manipur gi mafam ayamada akha arauga loinana akan manong subu yabagi phibamda leibana maram oiraga Indian Meteorological Department manipur gi oina red alert lauthokre lakadoriba pungkun gi mari asida Sandel Chusampur Urkhul Tamenglong amadi Senapati district ising isaw mayukna bi hari report asigi matung in hayeng digi hauraga June gi ahum phawba akan manong subada natana pungda kilometer kuntra nifu phawbu yangna nungsisit pi ya hari zone mari dana state asigi oina nong subigi sang warning amada leiti hari ising isawga mari lenana miyamna maram leitana satok sin tawduna traffic jam thokandana ba emergency servicing da apan ba pi dana ba sukhangalak pagaloina kariguma emergency lairabadi water resources department flood control number 0385245155 da pau pirakna ba sukhangalakli amaromdana Naga singi area da border fencing khabagi thabak lepnaba Naga student association khangalakli Central Lengana free movement regime FMR lakthokibaga loinana Naga singi area da border fencing khabagi thabak sa tharagli basi lepnaba Naga miyamna makhal kya gi hingsa yaudaba khongjing singchang kibaga loinana mari lenaba singda memorandum kya pisin khrabasu lengana tabibat leitabana border fencing khabagi thabak sa tharak basi lepkadabani haina Naga student association Manipur gi sirolamna khangalakli Sherlosina hai Thasiki Kungatarukta Pangtukiba Ansamgi official singi mifam amada hayeng digi pung nifuga nipan gi manunga Nagagi mafam singda lairiba border fencing khabagi thabak tawriba singi office picketing sing masak mathum sing punamak laukthokhinaba firep lawre hari Sherlosina makhatan hai border fencing gi thabak mari leinaba sing Naga singi lamna sathaba mari satok sin tawusu yaroi mara maduna mari leinaba sing Nagagi lamsingda thamliba masak mathum sing laukthokki kadabani karigumba wafam asi yaraktrabadi maduro thorakpa daito khudemu state amadi center lengana pugadabani hane sukhangalakli amaramdana Manipur gi oireba phibam asi president rule fail oire takpani Jairam Ramesh center lengana president rule thamjinduna thamliba Manipur gi miyam hiram kya hen awawa meunari Hauzi amuk Manipur gi mafam kaya di ising isaw gi awawa meunari masi phawba center lengana Manipur ahenba miyeng sangdana leithokli haina Congress ki lusingba Jairam Ramesh nama ki social media platform X ta phongdokri mana makhata na phongdorakpagi matunginadi hauzi Manipur oiriba phibam asi president rule fail oire takpani loinana Manipur gi praja sing amuk hana awaba pibani oiragliba phibam asina Manipur gi BJP gi MLA singna masa masa gi sakti sisinadana lairi haina su Jairam Ramesh nama ki post ta phongdorakli Amaramdana NIA amadi CBI na Koki Fruki leaders sing pagalakpabu yaningdaba phongdoktuna wakat mifam satakri Koki Fruki leaders sing NIA amadi CBI na pagalakpada Koki Women's Organization for Human Rights na yaningdaba phongdoktuna wakat mifam phamduna khongjang sangsangkri Koki Women's Organization for Human Rights Sadar Hills satharakriba khongjang asi makoigi Fruki leaders singbo matam sana phabagi mayoktani amaramda maitai miyamna governor phawwa lambida satlankidabadi karisu tawdi Haukibe English singaniga kunga humdagi me humdagi tholakiba irang asida miyoi kya hatkre search saniga kunga tret mai thakre khul nifuga nipan mai thakre masina maram oida koki sing impal thadok tuna senaki lenga asina makoi bu tampak tu matuna matik tuna thamli lenga asina ekoi bu second class citizen oina yeng liba karigino Manipur lenga na ekoi gi forest amadi lam khopsin naba thaurak liba si karigino masi thinglubagi dama ekoi gi leaders sing phabe yare India gi lenga ki agency na marik sum well pu haina su apel torakli Amaramdana Union Territory ga loinana legislature ki demand pidri phawba buffer zone sing ningthina ngak senduna thamgadabani song haukif Koki singna taliba tokhaiba Union Territory ga loinana legislature ki demand mapung phana pidri phawba buffer zone sing ningthina ngak senduna thamgadabani haina amuhana dabi tokre Koki is a women's forum gi ko convener song haukipna thadorakhiba chirolamana khongthang asi koki miyam gi yaifanaba madi hak adutanani masi community amatagi mayokta nati hairiba demand asi mapung phadribadi ingtappa hanjinma ngamloi koki singbu imphal dagi tanba hatpa madi kianbi gi thabak sing chataraki madura security force sing namadi laingana tumina election ki hari nakalamoramna koki student organization Delhi amadi NRC gi interim president si Thangmilan Dongel na phongdokibada karigumbada political solution ama puraglabasu buffer zone singak tuna thamba thangaipadi maduna koki miyam gi yefabo igani masigi maramdi housing santi hanjinbadu oidri koki miyam na taliba demand si constitution na piba hangni handakta Jammu Kashmir bu Union Territory ani thokna khaidoki masida Manipur gi integrity thipam thokti
constitution country adubu integrity oina sakhang lekhi Amaromdana, Hayang Amadi Hangsit School Suti Lapokri, Ising Isana Maram Werga Senapati District Ladiva Mahilo Sang Sing, Hayang Amadi Hangsit School Suti Tatokri, Hiramasigamadi Lenanga Senapati District DC Webedanatana District Disaster Management Authority Chairperson Suariba, Mamoni Dolly IAS na ngasi order matokri order duna palibidi thasigi kungani pani ki horga Senapati District akan nongsuba nungsi sitpa landslide thokpa madi mudslide thokpa na maram oirga section tharang lokhalakpane hari loisilakpu oina tendak na topa pawamna ima hospital kaksing bu moral sirakhibagi matana hospital authority ki maike digi wapum ka thamnakli haukiba me kunga mapan gi media sing di ima hospital kaksing bu moral sirakpu wapum ka phungdokiba duga mari lenana ima hospital kaksing gi HR manager naure priyari na phungdorakli thokiba thawdo dugi matangna mahna palladuna hai Tonthang Kamran Sayang Kataruk Lepam Kangsim Village Tigi Hariba Muesi Mekun go home dugi numidang pung taramatu minitara gamangarum taba matamna kaksing ningthau laikai ILC paring da liba Ima Hospital da Thawaki anaba magamari lenina pukhalakibani aduda mathangi numita makoina haijaba matungina atoba hospital amada pukhrage haina pukhraga lekat namlaba matungna lekhitabani lekhidraba dugi damakta di hospital gi meke digi thamoi sokna nuai taba phongdok sari hospital amada asoiba natragana patient gi meke digi asoiba leibesi legal natragana akhanaba specialist medical board amana phajana investigation toraba matungna asum aran adu khangadabani madi lepkadabani aduba asum aran khangdringai de ima hospital bu moral season by hospital asigi maikedi thong simak lebak masa tadaba apung phadaba allegation mani loinana lana maral sibi thong simak yamna kana condemn tawgi haina phungdorakli PR ani na makhatana hai patient bu darka laitana thamjilaga paisa tali hai bisinga si phawbud ima hospital na torakthri ima hospital kaksing awa ana tarab laita laire singi dama kathokga loinana ana lengi thabak sataduna lakli loinana center asita layeng lamba patient higher center sing da marama madi Matam sana refer tawbagi record mayama masulai thawdo asida hairiba patient asigi investigation suknatangi lupa lising tareka maudra khaktani masidi routine examination khaktani mari lenaba diagnostic test amata tawkiba leiti patient asi hospital dagi sakiba matamda aikoina first nurse ama ambulance ta haki haiba matamda aikoigi patient asi habidi tonthang khamram stable oi maramadun staff Sixter Yaudarabasu Lambita Tulakpa Rix Masana Logzagani Habigi Ayaba formed the sign Torambasule. Adogi Sumatakta, patient si Ima Hospital, Gisakiba Matamda stable onesaki. Haidiba Maram Singashina Ima Hospital, Moral Siriva, Siamna, Kana condemn Tawemasu medical, the Tabaktori, doctors and nursing amadi staffs in the su, morally down heli. Maramasina Suguma Asum Aran Kangdan Hospital, the Moral Hector season was stopping. Miamna Sumanipura Ladiba Analang sing the Anabama late. Like Hidraga, Asum Aran Kangda Mara Hector season Mapos a Yekai Tingabi Tabasita Wigan Hanesu, Apple Torki. Ado attended Asum the Mam Tamzaram Gidu, House going to the Mam Pau, Sumatang Sinjar Gamasum, Makata Bano Wabdir, Miampun, I mean a Senate Sigi Makati Mang Pam Makatana Tamzari.